ngasi nungdaram phongba che phongda maru eba paw khatang mem da share tawjage Susampur da nurse ani COVID-19 positive oire ano boina ni mem Susampur hospital ga isolation ward laiba COVID-19 positive oire miyoi sing layeng magi thabak sathariba nurse ani nauna positive oire nurse ani asi travel history laitaba Susampur hospital ga isolation ward khakta ana layeng magi thabak sathabani haina confirm tawre positive oire bi nurse ani asi Susampur gi Grace Bible College ta hangdoliba quarantine center da quarantine tawduna lairi ningsingba yabdi Susampur hospital da nurse oina thabak tawbi amasu positive oikibane adubu haujikti negative oiduna mahausa gi fibam da laikrai panba yabadi ana layeng gi thabak tawriba doctor nursing gi manungda covid care facility ama oiriba Bisnupur district hospital duty tawba doctor ani nurse ama COVID-19 positive oiduna haujik pawba Manipur da doctor ani nurse ohum punna miwe manga positive oire yamna tabada ngakpa paw ama khatang kusuk mayam da share tawjage Hemanta Biswa amadi Konat Sangma Impala Thunglare CMN Biren gi Hemanta Biswa ga anira unakre NPP gi MLA mari Delhi da Pukhre BJP na Luchingba Manipur gi sungsinaba sarkar asigi asauba mapang oirambe NPP gi MLA mari sarkar asidagi songthokhibaga loinana BJP gi MLA ahum MLA oibadagi tokpaga natana BJP gi primary membership tagi resign tawkhibadagi haujik yamna sawna ungkhatnaba lairiba asigi waroi sin puraknaba anirak subo oina ngasi North East Democratic Alliance neda gi convener oibada natana Assam gi health minister su oiriba Hemanta Biswa amadi NPP gi national President oibada natana Meghalaya gi minister su oiriba Konat Sangma ani asi akhanaba charter flight amada Impala thunglare makhoi ani ne Impal airport thunglaba matungda NPP gi MLA Singna harau taramna okhi gari da leiba hanagi health minister Angel to Kumar gi farmhouse ta NPP gi MLA mariga loinana sikthana wari sakhi BJP gi center gi Luchingba Rajnath Amit Shah na singmana wathok asi loisinanaba hotnau haibagi akanba pressure pirakpadagi chief minister N Biren sindokpa tawdana aswe angam khara ngaknarabaga hanagi sarkar paiba yawnaba wafam Luchingba ani na thamki haina tari masigi matungna ngasi nungtul pung ani makhairam taba matamda Hemanta Biswa na chief minister Bangalore da satuna chief minister N Biren ga hakthengnana makhoi animak sikthana wari sanakhi paw asina thajaba yaba mafamdagi phangba paw gi matung inadi wari sanakhiba aduda hojik sawbadagi BJP na Luchingba chungsinaba sarkar thadokuna satkraba NPP gi MLA mari adu Amuk hana sanglakpa yabagi thajaba piramle hairi masigi matungna nungthul pung mari khara helakpa matamda Hemanta Biswa na Singmairong da leiba hotel classic grand da laktuna BJP gi Khurai kendra gi MLA Susindro go unaduna sa thakminaraga wari sanakhi masigi matungda hotel grande thadoktuna satki masigi matungna ngasi nungthul pung mari makhairam taba matamda Hemanta Biswa na CM Bangalore da satuna chief minister go unaduna amukka hena section ba wari sanakhi Luchingba ani makki maithongda harau tayambagi mapung phaba mamitaba ukhi hairi yamna ngaklibadi ngasi Hemanta Biswa amadi Konat Sangma anina ngasi Impal thadokibada NPP gi MLA mari asisu puduna aeroplane amata da puna Delhi pangkhre MLA mari asi Delhi da BJP gi national leader singa unaduna makhatana wari sanagadori adubo haujik afaba maikei da lakle haina lobu yare haina su pawsina makhatana phongdorakli